ngasi ꯑꯩꯈꯣꯏꯒꯤ ꯌꯥꯏꯍꯟꯕ ꯕ꯭ꯔꯍ꯭ꯃꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯊꯋꯥꯏ ꯌꯥꯎꯅ ꯇꯥꯕꯤꯔꯤꯕ ꯅꯨꯡꯁꯤꯖꯔꯕ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯂꯥꯛꯀꯗꯧꯔꯤꯕ ꯒꯣꯕꯔꯙꯟ ꯄꯨꯖꯥ ꯑꯃꯗꯤ ꯖꯣꯝ ꯗꯤꯇꯤꯌꯥꯒꯤ ꯃꯔꯝꯗ ꯕ꯭ꯂꯣꯛ ꯑꯃꯇꯪ ꯁꯦꯝꯕꯤꯔꯛꯅꯅꯕ ꯍꯥꯏꯕ ꯄꯨꯈꯠꯄꯤꯔꯛꯈꯤꯕ ꯋꯥꯐꯝꯁꯤꯕꯨ ꯂꯧꯈꯠꯆꯔꯒ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯑꯍꯥꯟꯕꯗ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯗꯨꯅ ꯒꯣꯕꯔꯙꯟ ꯄꯨꯖꯥ ꯑꯃꯗꯤ ꯖꯣꯝ ꯗꯤꯇꯤꯌꯥꯒꯤ ꯃꯇꯥꯡꯗ ꯕ꯭ꯂꯣꯛ ꯑꯁꯤꯃꯇꯪ ꯄꯨꯊꯣꯛꯆꯔꯤ꯫ ꯒꯣꯕꯔꯙꯟ ꯄꯨꯖꯥ ꯍꯥꯏꯔꯤꯕ ꯄꯨꯖꯥ ꯑꯁꯤꯕꯨ ꯀꯠꯆꯕꯅ ꯂꯥꯛꯀꯗꯕ ꯄꯨꯟꯁꯤꯗ ꯑꯌꯦꯠꯄ ꯃꯈꯜ ꯀꯌꯥꯗꯒꯤ ꯉꯥꯛꯄꯤꯕ, ꯍꯤꯔꯝ ꯈꯨꯗꯤꯡꯗ ꯆꯥꯎꯈꯠꯄ, ꯑꯐꯕ ꯑꯣꯏꯕꯒꯤ ꯋꯥꯐꯝ ꯁꯥꯁꯇ꯭ꯔꯅ ꯊꯝꯕꯤꯔꯝꯃꯤ꯫ ꯒꯣꯕꯔꯙꯟ ꯄꯨꯖꯥꯒꯤ ꯋꯥꯔꯤ ꯑꯁꯤꯗꯤ ꯃꯃꯥꯡꯒꯤ ꯑꯩꯈꯣꯏꯒꯤ ꯄꯣꯁꯇꯁꯨ ꯊꯥꯒꯠꯆꯈ꯭ꯔꯦ꯫ ꯍꯟꯗꯛ ꯆꯍꯤꯁꯤꯒꯤ ꯄꯨꯖꯥ ꯀꯠꯆꯕꯒꯤ ꯑꯐꯕ ꯃꯇꯝ ꯏꯁꯀ꯭ꯔꯤꯟꯗ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ꯫ ꯍꯤꯌꯥꯡꯒꯩꯒꯤ ꯅꯣꯡꯃ ꯄꯥꯟꯕꯒꯤ ꯄꯨꯡꯅ ꯍꯧꯕ ꯑꯁꯤ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯡ 21, ꯏꯪ 2025 ꯂꯩꯕꯥꯛ ꯄꯣꯛꯄ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 5:53 ꯍꯧꯔꯒ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯡ 22 ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9:13 ꯐꯥꯎꯕꯒꯤ ꯃꯇꯝꯁꯤꯗ ꯅꯣꯡꯃ ꯄꯥꯟꯕꯒꯤ ꯄꯨꯡ ꯂꯣꯏꯒꯅꯤ꯫ ꯃꯈꯥꯗ ꯎꯠꯆꯔꯦ꯫ ꯑꯗꯨꯅ ꯒꯣꯕꯔꯙꯟ ꯄꯨꯖꯥꯒꯤ ꯑꯐꯕ ꯃꯇꯝꯁꯤ ꯇꯥꯡ 22 ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯑꯌꯨꯛ ꯄꯨꯡ 5:10 ꯆꯠꯄꯗꯒꯤ ꯄꯨꯡ 8:32 ꯆꯠꯄ ꯃꯇꯝ ꯑꯃꯗꯤ ꯅꯨꯃꯤꯠꯁꯤꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 2:24 ꯆꯠꯄꯗꯒꯤꯅ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 4:29 ꯃꯇꯝ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯒꯣꯕꯔꯙꯟ ꯄꯨꯖꯥ ꯀꯠꯆꯕꯒꯤ ꯑꯐꯕ ꯃꯇꯝ ꯑꯣꯏ ꯍꯥꯏꯗꯅ ꯚꯦꯗꯅ ꯊꯝꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯖꯣꯝ ꯗꯤꯇꯤꯌꯥ ꯍꯤꯌꯥꯡꯒꯩꯒꯤ ꯅꯤꯅꯤ ꯄꯥꯟꯕꯒꯤ ꯄꯨꯡ ꯍꯧꯕ ꯑꯃꯗꯤ ꯂꯣꯏꯕ ꯃꯇꯝ ꯃꯈꯥꯗ ꯎꯠꯆꯔꯤꯕꯁꯤꯗ ꯑꯩꯈꯣꯏ ꯏꯁꯀ꯭ꯔꯤꯟꯗ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ꯫ ꯑꯣꯛꯇꯣꯕꯔ ꯇꯥꯡ 18, ꯏꯪ 2025 ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯠꯌꯨꯡꯕ ꯃꯇꯨꯡ ꯄꯨꯡ 12:08 ꯆꯠꯄꯗꯒꯤ ꯄꯨꯡ 2:20 ꯃꯇꯝꯁꯤꯗ ꯏꯃꯨꯡ ꯃꯅꯨꯡ, ꯏꯆꯤꯜ ꯏꯅꯥꯎ ꯈ꯭ꯋꯥꯏ ꯄꯨꯟꯅ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯥꯖꯕꯒ ꯂꯣꯏꯅꯅ ꯅꯨꯡꯁꯤꯅ ꯉꯝꯖꯕ ꯍꯩꯔꯨꯛ ꯍꯩꯔꯥ, ꯙꯨꯞ ꯊꯥꯎꯃꯩ, ꯗꯈꯤꯅꯥꯅꯆꯤꯡꯕ ꯌꯥꯎꯅ ꯖꯣꯝ ꯑꯃꯗꯤ ꯃꯥꯒꯤ ꯂꯣꯏꯅꯕ ꯆꯤꯇ꯭ꯔꯒꯨꯞꯇꯅꯆꯤꯡꯕ ꯗꯦꯕꯇꯥꯁꯤꯡꯕꯨ ꯅꯨꯡꯁꯤꯅ ꯈꯨꯔꯨꯝꯖꯔꯕꯗꯤ ꯑꯀꯟꯕ ꯑꯅꯥ ꯑꯌꯦꯛꯀꯤ ꯑꯋꯥꯕ, ꯑꯀꯤꯕ, ꯃꯇꯝ ꯆꯥꯗꯅ ꯑꯁꯤꯕꯒꯤ ꯑꯋꯥꯕ ꯄꯨꯝꯅꯃꯛꯇꯒꯤ ꯉꯥꯛꯊꯣꯛꯄꯤꯕꯇ ꯅꯠꯇꯅ ꯅꯕꯒ꯭ꯔꯍꯒꯤ ꯑꯋꯥꯕ ꯗꯁꯥ ꯃꯈꯜ ꯄꯨꯝꯅꯃꯛꯇꯒꯤ ꯀꯟꯕꯤꯕ ꯑꯣꯏ ꯍꯥꯏꯕ ꯚꯦꯗꯒꯤ ꯋꯥꯐꯝ ꯑꯁꯤꯃꯇꯪ ꯑꯩꯈꯣꯏ ꯄꯨꯟꯅ ꯈꯪꯃꯤꯟꯅꯕ ꯌꯥꯅꯅꯕ ꯃꯑꯣꯡꯗ ꯌꯥꯏꯍꯟꯕ ꯕ꯭ꯔꯍ꯭ꯃꯅ ꯒꯣꯕꯔꯙꯟ ꯄꯨꯖꯥ ꯑꯃꯗꯤ ꯖꯣꯝ ꯗꯤꯇꯤꯌꯥꯒꯤ ꯇꯥꯡꯀꯛ ꯑꯁꯤꯃꯇꯪ ꯄꯨꯊꯣꯛꯆꯔꯤ꯫ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯔꯣꯏꯕꯁꯤꯗ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯊꯥꯒꯠꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫